Vishnupur amadi Churachandpur district anigi lona bam mafam da leiriba Phougakchao Ikhaida ngasi ayuk Akanbadagi hauduna Kuki Militant Singna nongmei amadi bom kaya kapsillaktuna landarakkhre khungak leba khunja AHUM manipur police commando ama SHOKLE Kuki Militant mari SIRAMBA yai hairi ngarang Phougakchao Ikhaida Kuki Militant Singna landarakkhre chahi kunlom suraba naucha longzam koban ha ama bom machena panbadagi ngasi leikidraba matung ngasi ayuk pong mari makhairom tabadagi amok hanna masing yamlaba Kuki Militant Singna Phougakchao Ikhaida Wat number Mapanda, Nongmei Amadi Bom Masing Kangdana Kaplam Lava Matung, Kangwai Amadi Tera Kongsangbi Maike Adom the Su, Nongmei Round Kaya Kapsilaki, Khungak Liba Khunja Singi Maike de Gisu, Arat Akam Laitana, Nongmei Kapnaki, Manipur Police ki Maike de Kapnaba to the Yaurabasu, Mafum Aduda deployed Toba Masing Yamlaba, Assam Rifles, BSF, CRPF na Chingba, Central Force Amatana, Kapnaba Aduda Yaudana, Yengduna Leki Hari, Maike Anigi Marakta Akanba Land Chataringa Cherakta, Ahenba Manipur Police Commando Sing Irang Tokliba Mafum Aduda, Jangnaba Honabada, CRPF na Tingduna Changhan Kide, Taudogado Hena Kansilakpadagi Manipurgi DCP Yauna Makok Tongba Police Officer Singsu, Mafum Aduda Changlaki, Nongmei Kapnabagi Taudogda Khungak Liba Khunja AHUM, Police Commando Amasu Soki, Soklaba Sing Adu Infal de Leba, Rasmedi City da Laikanari, Nongmei Kapnabagi Taudog Adu Nungtilpung Anirom Taba Matamda Amok Lepki, Nongmei Kapnaba Leplingai Cherakta Kangbai Mamang Ikhaida Kuki Militant Singna, Meitegi Yum Ani, Tera Kongsang Bidana Sangi Sangol Kayamai Thakre Hari.